Kurumzari, Ming Tabrius Mutaram Ochari, Masigmuru Pauda, La Lobusingi Boycott Marata Security, a conversation Tarangalona, Hufumanga Suba Republic Degi Torok Manipur Su Pantokre, Abadi, Republic Degi, a conversation Tarangarata, Infalgi Tongan Tongan, Mapamarida, Pokai Kre. Mapung Pau Pizari. Tongan bala lolo kayagi boycott marata security ki akan bacheshin tharang lokotuna Manipur gi mafam kayada Republic Day ki thorom pangthokre mapung oiba thorom Manipur sarkar na sinduna kanglada Governor VK Dugal na jati gi firal chinkatuna pangthoke thorom aduda Manipur gi Chief Minister O Ivovi Deputy Chief Minister ge khangam atai Minister MLA Civil amadi police ki makok thongbo official kya na sarya ki mioi tara tareta gallantry award yauna tonga ba medal sing pk first bar to police medal for gallantry da SIP Tarun Kumar SIS Ibotombi Amadi Habildar N Nushibani Police Medal for Gallantry da SIMD Rajiv Khan SIM Uttam Habildar Radhakishore Habildar M Roshan Rifleman O Santi Kumar Amadi Rifleman KH Herojini Police Medal for Meritorious Service da Ahanba IRB ki CO M Manimohan Second IRB ki CO L Ibotombi Fourth IRB ki AC Makozang Kipjen 6 IRB ki Subedar Y Indra Kumar MPTC ki Subedar N Sanatomba Inspector N Binoy Amadi 7 MR ki Habildar L Nabachandrani Residence Fire Service Medal for Meritorious Service ta Manipur Fire Service ki Officer Surchandra Singhani Ngasigi Republic Day ki tharong gamari lenana ahanba Manipura first gi tonga ba contingent sing na saru yaduna Mars Pass ki tharom pangthoke Mars Pass adu first MR dagi lautuna Kangla Europada Governor na Salami okay tungda awang thangba Kangla gi gate rom da chalaga Kangla Park paring da lautuna first MR da lamtungpham oike ngasigi Mars Pass ki tharom aduda 6 IRB gi CO M Herojina Parade Commander oike tonga ba school college amadi atai department singi contingent Marifunipa na saruyaki cultural troupe da tonga ba institute amadi organization tarahumdoi na saruyaki cultural troupe asida Sada Hills Churachampur Chandel Tamenglong amadi Senapati district ke cultural troupe sing yauri te blocks da punna tonga ba department taramathoina saruyaki department sing adugi manungda tourism ISTV Mahod Education SK SSA electricity department Manireda NRHM PMGSY horticulture consumers affairs food and public distribution amadi election ni Contingent sing aduna first MR ground da thunglaraba matungda Chief Minister amadi Deputy Chief Minister na saruk yaduna taram okay tharamadu da Chief Minister na hokiba chahi khara asida Manipur lam kaya da chakhotpa purapa ngamle achowa project sing sangaduna loisinba amadi thabak oina pangthokpa ngamle health sector amadi education sector da khumang chawshinba ngamle miyam da scenery ba thawda mapung fana thabak oina pangthoktuna hena chakhonaba miyam pun hona minasi haina appeal tawbaga loina na saruk yakhiba contingent sing bu thagatpa phungdokhi State Assay Hiram Kudinga, Mangin Fana Sanchimba, Aurabani, Education Sector, the Waybayai, Health Sector, the Waybayai, National Level, the Health Indicator, Simba, Mayapura Makin Yang Bada, Koi, Yamna, Chakale, Yamna, Karatore, Haidi Yaroi, Adu, Kumang Dokshale, Haidi City, Hayman Matoi, Hana Kande, Adona, CDI Koi said a Sigi Tungi Liver. Aikoina lepsaba tabani loina na in sorsino sampani yankhaidi January 26 na aikoida pikiba thoga adu na hongna na insingduna madu thabak oina pangtona ba hotna minasi haina ai amkasu apel tawjari chininau sing imai ben sing naharon sing mahiroi sing security forces tongan ba singlam sung tamdagi lakpa cultural troops sing department team sing punamaki mafamda ngasigi thoram asibu mapung phan bibagi dama tawdun khangba utsari
Republic Day ki thorom asing asi Moregi Mini Secretariat Complex dasu ADC Bode Catrium Robot na chief guest oiduna pangthoki thoromaduda Bharat ki machu ahum ki firal da ikai khumnabo utpadanatana Guard of Honor Piki Manipur Police More Nipan Suba Manipur Rifles Asa More na Mars Pass ADC Moregi Catrium Robot na Salami OK loina na tongan tongan ba kangnup singi cultural program su utki tongan tongan ba kangnup singi luchingba kaya na saru ya ki thorom aduda mathau da puning changba department ki miyoi sinda ikai khumnabo utuna certificate sing Piki Churachampur district ki oina DC complex da Republic Day ki thorom pangthoki DC Jacinta Lazarus na jati ahum ki firal chingkhat ki tongan tongan ba mahiri sing yauna Mars Pass ki salami su DC na OK thorom aduda tongan tongan ba department kaya ki teblo su utki district asigi oina mathau da puning changba karmachari sing dasu mana piduna ikai khumnaki Amarum da Korkom Amadi Tongan Tongamba Lalolup Sina Republic Day Thorom boycott Tobagaluna Tongan Tongamba Matam da Kokiba General Strike na Infal Yauna Manipur gi mafam pumbada Mahusagi Punsida Chawno Akaba Pikre General Strike Asina Maram Oiduna Lamida Mi Japagi Chang Nemki Interstate Bus Amadi Passenger Service Toriba Makal Kayagi Gari Sing Chenbagi Chang Nemki Kwairaban Kaitel Yauna Infal gi Ayamba Dukan Sing Thong Hangna Kidi Oil Pump Sing Thong Lona Ki Amarum da Pandava Thodok Sing Thotanaba Police na Akabachation Tharang Local Ki Republic Day ki thorom mapung fana pangthok naba security na akan section tharang lokhalingai cherekta ngasi Imphal gi tongan tongan mafam marida bom pokhai kre ngasi upung nipan rom taba matamda Imphal police station gi manung chanba babu paragi Imphal turel mayada pokhai ki ayupung mapan rom taba matamda Yasko range lampa ki mamang thangba turel mapalda bom amasu pokhai ki amarom da thodosing adugi matungda Lamphel police station gi manung chanba chingmairong chingmayada su bom ama pokhai ki Singzamai police station gi manung chanba Singzamai dagi pisum taba Bigi nakalda bom amasu pokhai ki thodosing aduda mi aso open amata yaukide bom pokhai kraba matungda Manipur police ki bom expert amadi security force sina thiba humbagi thabak chathaki bom singadu time season aduna pokhai hanbo oiramgani haina police na phungdorokli Republic Day thorom manungda Imphal gi tongan tongan mafamari da bom pokhai hankiba adu karamba lupna chatharakibano haiba singdorokpa leitri panbayai ngasi pangtholiba humfumanga suba Republic Day gi thorom asi korkom yauna tongan tongan bala lolup singna athingba thamkibadagi security na akanba jesin tharang lokhatkibani Amarum da Chakpi Karong police station gi manung chanba sajik tampa ki manung hanjin ba mafam amada sakangdaba singna bom pokhai handuna komathoi suba Assam Rifles ki kangbuda landara kre thodo da Assam Rifles ki maikaida aso apan yarombe yai haina thajanari Japchana aso apan amadi asiana yaukibra haibadi khangmangamdri manak nokpada leiba khunja singna phungdoropada thodo thokraba matungda security force ki helicopter paiba uki hairi Netaji Subhash Chandra Bose ki chamagata tare suba mopo common thorom All India Forward Bloc Manipur State Committee na sinduna pangthokre haina All India Forward Bloc Manipur State Committee lafam khunongna thadorpa cherol amana khangal ali Maroba Pamu Khana Pizari Lalawu Singi boycott marata security ki akan bajishin tharanga loina na fumanga suba Republic Day ki thorom Manipur da supangthokre amadi Republic Day ki akan bajishin tharang marata Imphal gi tongan tongan ba mafam marida bom pokhai kre Miyang tabiri bising mamukana krum jari.